Manipur THOKLIBA IRANG Wapham Yaona opposition ki members SHINGNA Pukhatlakpa Adjournment motion SHING Khanasi YADE HAIBAGI WAHOUDA lower AMASUNG upper house da CHARANGNABA THOKPADAGI HAYENG AYUK PUNG 13 PHAOBA ADJOURN TOUKHRE ngasi AYUK PUNG 13 tabada Rajya Sabha gi sitting HAIBAGI loinana rule number 267 gi makhada THOKLIBA Adjournment motion gi notice kun chairman Jadef Dankarna Pathoke Maduda DMK gi MP Tiruchi Sivana Manipur THOKLIBA IRANG asigamari leinana Pukhatlakpa Adjournment motion amasu yauri opposition gi maike degi Pukhatlakpa motion sing ado chairman Jagdeep Dankarna kakthake Maduna maram oiraga opposition gi members singna slogan na chingba kaya laudna house ki makhataba proceedings ta ayatba piki Fiba Maduda chairman na house ado numityung PHAOBA adjourn taure haina lauthoki Numityung badagi house ado makhat chathaba horapada opposition gi members sing na pendaba wafam kaya makhatana lauki Tanjadu da MP Tiruchi Sivana Manipur THOKLIBA IRANG asigamari leinana Pukhatlakpa motion adugi matangda Wapham Singh thamnaba chairman Jagdeep Dankarna ayaba piki adumakpu opposition gi maike digi slogan chingba kaya lauba leptaba maramna Chairman Jagdeep Dankarna House adu Hayeng AYUK PUNG 13 PHAOBA adjourn taure haina lautokduna ngasigi mifam adu lushinki panbayabadi Dravida Munetra Kasagam DMK gi Rajya Sabha gi member Tiruchi Sivana ngasigi mifam hodringai mangoinana Manipur THOKLIBA IRANG asigi warushin ama puraknabagi matangda rule number 267 notice of motion for suspension of rules ki makhada adjournment motion ama thangatki Motion asi thangatpagi maru oiba pandamde Manipur THOKLIBA hingsagi thodok-sing asigi matangda lengakna khanaduna tungkoina chatnagadaba warushin ama puraknabane Miyoi chani yangkai henbagi thawai mangkraba Manipur ki irang asi haujikte warushin ama purakpagi tangai fadaba chauna leire haina MP Tiruchi Sivana phongdokle Adjournment motion aduda paliba maru oiba wafam de rule number 267 gi makhada ngasi house ta khanagadaba business pumnamak suspend tawraga Manipur gi matangda Khanasi haiba wafam asini Manipur THOKLIBA hingsagi thodok sing asi tungkoina Chatnagadaba warushin ama athubada purakpagi tangai fadaba chauna lei hainasu MP Tiruchi Sivana Rajya Sabha gi Secretary General da thaba adjournment motion gi notice aduda phongdokle